NPP State Unit ki hana thau Porambasing Party dagi toklaga political party ama semgadawrina nasi yam thajadabida Fauzi si hana NPP ki dawna koi MP oirambani masi ma tokre NPP tokrandra duga NPP ki torokanda NPP ki hana DGPC oiramba duga Deputy Chief Minister oiramba YG Kumar oirambasi tokthokanda kona samana masi amu President hape Manipur State ki aduga am interesting oiba hana su koi speaker oiramba aduga Congress ki madamda minister su oiramba ai Hemochandra National President Vice President oina habakpa sigi issue sila kanda mo yazi ki manungda umkhana basi leisi mayam leiriba digi se koi working president oina ga Nurul Hasan happa digi chief whip happa mayam Ramesorgi mayam Santi gi mayam se leibasi mayam num ada chapadu support to we from lei sida piri basi koi sida yoramba NPP de yoramba singa unabaga wari ne unabi wari ne na high command gi wafum leiroi hairamaga high command gi wafum thajare jawba kuidriba thamani phadriba Fauzi da President Habakpa aduga Hemochandra National Vice President Habakpa yaningdabagi moi atopa political party ma sem adu leiribadi leiriba MLA taruk hai tare sidagi yamdabda maridi laktagadi amo identification lo ni na moi gi leibani madu bu yaro doni aduna disqualify to yabagi possibility leidina NPP gi laibaji scenario se tamo tamogi miang da senior journalist moina kamaini ubi tamo NPP gi honglei bo mongse jit yang sanati ai hajane lejete ai kanata hokipum tam kharasi politics ka maritlen wakum sing kasu yang kanna ai study to hai tai adu hokba namit kharan ista thorak liba development si masiki mongsi NPPC apagi Meghalaya Chief Minister oriba Conrad Sangmana khogi president oi liba adumba khogi north east khara maming leiraba adumba regional party ama ni aduna hojek Conrad Sangmaga akogi Tripurada akogi hanagi kenagi akogi Maharaja macha hojiksu ningthau oina leiriba Pradyot maming magi last name duma ikaure adu makhoi pulle haraga hoji yamna anubo makhalki political kenoma thinking ama akhoi lagi north east apunba North East ki oina amat ngai ba adumba regional party ama form to si haidana akhigi one North East haidana makhina party ama form to na baina madugi wakhalon si yam kanna thorai at series da maru oiba kenoti akhigi role lo dipsi NPP ki president oiba Conrad Sangma amasanga sagi Tripura ki ningthau se makhoi ni su amani aduna makhoina asumna Sangsilapan one North East Hyper Party si form to na namaki Lapaski Mar State akogi Manipur ki interim president ni akogi hanagi deputy chief minister oibiramba aduga kanaki minister oibiramba akogi YG Kumar maki mabu kanoti sigi president ki pamtaki marmam tapitna lothoki na hai akone tajabada aduga kanada akogi YG Kumar na han menumit kharaki mamana piki press conference samada hai go ham amusung ngarang su akoi TV channel mata piki ba maki interview mata su mana akoi pan ki ba mate maki thangajare ada on the ground mata pitana mana to bada kari pen da lebagi mapu lotholi no haibadu kari su thudopa kari kumba amta piraktana hairatana ma batha lothopani haibo wakun sima thamba akoi thanare aduna hoi sumi adam nuaitabam adam thopani YG Kumar su maram sumi pidana hekta karahani maki president oina akai state sigi Manipur ki unit amaki political party maki president oina head or maga kanotor maga tamaram pidana lokpai se adam nuaitangai tesu adam masana adam oibata bane aduga loinana sigi akai Manipur unit ki president oina hanaki MP akai Dr. Forse lorho mabu karhani mana yawbasna September tang kya dano kuni thoida yawbani hai aduga nahan akhoi mabu sigi Manipur unit ki president oina hapai hairisna amuk numit khuni marin ngari na mari mangane khara dangari na pangui koidri aduna asdeista atam nuai tabam de opani
political party amagi state amagi unit ki president oiba haibasi kare hani ekta tha ama ani ki tangi yauraga hekta aduki achoba responsibility to kamdong na pili bno haibasi adum kharadi adum questionable oiba wapam amadi adum oibrain adum khale masida adum mi pung khadum ta adum pokada wapam ni aduna ma akogi waisu kumar dasu tasenmak nungai tab kharadi leire haibasi khangi akhoi khangi aduga mahaka loinana satmina riba sigi akhoi NPP ki Manipur state unit ki maru oiba akhoi mioi kharadi haitare sungso sedra mahaka adum pulamgani wakhal manarangani aduna makoina kanoda makoi hoji hadisni political atopa anoba new political party ma makoi form tam wakhal sedum makoi su khanaba lerangani natragana atopa party amada makoi adum yaksin baki wakham su adum lei roi tapki maram lekte aduna hojik NPP ki MLA adum khara leri Manipurda ada makhoisna kanaga mungsamni nagdawri no haibo wakhum su akoi adum yengdabdi yar oi ada makhoi hojik NPP ki main body haitare adu dis corner sangmana lusingliba maki leadership makhada soidam ki leiba adum pamakani ana ai khanjai kari no aida makhoi assembly ki wakhum su adum leibanina aduga marak stage da aikoi ki ngarang nahan khakta da aikoi hana kanagi Manipur legislative assembly ki speaker su oibiramba aduga minister su matam kuin oibiramba aduga tam mangarak karam laba aikoi sinema SC ki ai Hemosandra magi apoba mayana punam loin khanariba ming khakta panbata mayam punam loin khanarwa mioi duni kinengom to ana kinengom to arba aduma political leader adugi machan pa hoski ai Hemosandra si sumi haukiba matam kharsi mahaksi kitang tumina leire tumina le haibsi aikoi na ma media da karita thoraktana khotna paukse da karita ma ki photo nudo yawdan khotna ekta kena tawte udi haiba khakta ki wani manung di ma angang popna ma koi political strategy ma 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 si ya daga thok tak jara ibni aduna mo re hairaga NPP da gi national vice president oina ngaran handa hapok paukse leire bisni ada hojek haukiba matam khara sikmanung da irang Hemosandra national TV channel singda interview piba adaki top discussion of political mayamam yawba loinana handakta matam numit khara ki mamang da kanoda Tripura da pangthokiba aikoi achoba aikoi rally do mi lising kyana tinba atumba rally du tesu mahakna kare hani main speaker amu ngang kiba tawkiba porkiba ma ngang ki video so viral da lady bani asmai tong da mahaksu yamna politically satina karito ba apigi limelight da la ugi amukhana la pagi adum bipimo du oiri bani asimba wari mayam ma lei adu masi makhoi gi manungda yana tab ko taba kari kari ground da mahapu akhoi waisu kumar lokor pano ati ai Hemosandra ban kamdang na mu puslaga mu hapak pano haibna simo mayam du ki aku pamarol du ti aikhunati akhoi mapandali se aikhunati khangaroi jet adabu honglakliba lakliba potsing se masi akoi karhani any political party amada adum simba kenasi khar je angpa surprises haipatare masi BJP tisu tum thok tabnati Congress tisu tum thok tabnati aduna adum NPP tisu tum thok to adum tholi bisne aduna masi gisu adum khara nungai ba interesting oiba development khara lakator ba aten ba matam khara ki manungda akoi so adum ki urane na ai sman hajani